전화하다 남대 나나오더러. ꯅꯅꯥꯎꯒ ꯅꯕꯥꯅꯤ ꯅꯝꯕꯤꯒꯗꯧꯅꯤ ꯋꯥꯔꯤ ꯁꯥꯟꯅꯧꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯁꯨꯅꯤ ꯑꯩꯈꯣꯏ ꯅꯅꯥꯎꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯌꯥꯝ ꯂꯥꯞꯄ ꯑꯩꯅ ꯍꯥꯏꯗꯤꯅꯦ ꯆꯥꯛꯇꯤ ꯑꯗꯨꯝ ꯀꯜꯂꯦꯕ ꯆꯥꯛꯇꯤ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯆꯥꯏꯗꯨꯗꯤ ꯑꯉꯥꯡꯅ ꯏꯜꯂꯤꯗꯨꯗꯤ ꯏꯟꯕꯨꯗꯤ ꯏꯜꯂꯤ ꯁꯨꯝ ꯌꯥꯝ ꯆꯥꯕ ꯑꯩ ꯂꯩꯗꯅ ꯅꯕꯣꯛꯀ ꯋꯥꯔꯤ ꯁꯥꯔꯣ ꯇꯧꯗ꯭ꯔꯦꯕ ꯑꯗꯒꯤ ꯁꯨꯝꯅꯦ ꯇꯤꯄꯤꯁꯦ ꯑꯗꯨꯝ ꯈꯔ ꯋꯣꯟ ꯅꯨꯡꯉꯥꯏꯁꯤꯅ ꯑꯗꯩ ꯍꯧꯒꯠꯂꯨꯒꯅ ꯃꯣꯇꯦꯒ ꯊꯧꯕꯥꯜꯗꯩꯅꯦꯅ ꯃꯤ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩ ꯃꯄꯥꯟ ꯊꯣꯛꯇꯧꯗꯣ ꯍꯧꯒꯠꯄ ꯌꯥꯝ ꯋꯥꯏꯑꯦꯕ ꯍꯧꯒꯠꯄ ꯊꯣꯛꯍꯟꯗꯗꯣ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯜꯂꯦ ꯆꯥꯛꯁꯨ ꯌꯥꯝ ꯁꯨꯡꯆꯥ ꯆꯥꯔꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯆꯥꯔꯦ ꯑꯗꯨꯅ ꯈꯔ ꯀꯟꯈꯠꯂꯦ ꯑꯗꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯗ ꯅꯆꯦ ꯀꯨꯟꯖꯦꯒ ꯋꯥꯔꯤꯗꯨ ꯀꯟꯅ ꯇꯧꯅꯔꯤꯌꯦ 이봉네 군지에도 ꯀꯨꯟꯖꯦꯗꯤ ꯂꯥꯛꯇ 마네 맞대 ꯃꯥ ꯀꯨꯏꯔꯦ ꯂꯥꯛꯇꯕ ꯀꯩꯗꯧꯏ 나에 우리 맞아 나예예 ꯀꯩ ꯑꯣꯏ 나리ꯕ 한우지가 거의 솔리네 맞아 ꯑꯣ ꯑꯩꯒꯤꯁꯤꯅꯅꯦ ꯀꯟꯁꯨ ꯑꯗꯨꯝ ꯀꯜꯂꯦꯕ ꯆꯥꯛ ꯆꯥꯔꯁꯨ ꯑꯗꯨꯝ ꯆꯥꯏ ꯍꯧꯒꯠꯄꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ ꯐꯝꯃꯁꯨꯅꯦ ꯁꯨꯝ ꯆꯠꯄꯁꯦ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯍꯦꯛꯇ ꯇꯨꯕ ꯑꯗꯨꯅ ꯋꯥꯏꯑꯦꯕ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤ ꯃꯤ ꯃꯁꯛ ꯌꯥꯝ ꯈꯪꯗꯕꯅꯤ ꯏꯃꯥ ꯀꯅꯥꯅꯣ ꯁꯤꯕꯨ ꯀꯅꯥꯅꯣ ꯅꯅꯥꯛꯇ ꯐꯝꯃꯤꯗꯣ ꯅꯅꯥꯎ ꯅꯠꯇ꯭ꯔꯣ ꯅꯅꯥꯎꯔꯣ ꯏꯁꯨ ꯂꯥꯛꯏꯁꯦ ꯉꯁꯤ ꯅꯣꯡꯃ ꯂꯥꯛꯄꯗ ꯃꯁꯛ ꯅꯪꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯔꯤ ꯄꯪꯇꯧ ꯇꯧꯔꯤ ꯅꯠꯇꯦ ꯑꯋꯣꯏꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯂꯩꯌꯦ ꯒꯥꯔꯕꯦꯖꯔꯒꯤ ꯑꯣꯐꯤꯁꯇ ꯊꯕꯛ ꯇꯧꯔꯤꯌꯦ ꯑꯣ ꯇꯣꯂꯣꯞꯇꯤ ꯐꯪꯕ꯭ꯔꯥ ꯐꯪꯉꯤ ꯐꯔꯦ ꯐꯔꯦ ꯑꯩꯗꯤ ꯐꯪꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ ꯅꯪ ꯐꯪꯉꯤꯗ ꯀꯔꯤ ꯊꯕꯛꯅꯣ ꯑꯁ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯗ ꯃꯆꯥ ꯅꯠꯇ꯭ꯔꯁꯨ ꯐꯝꯃꯟꯈ꯭ꯔꯦ ꯐꯃꯟꯈ꯭ꯔꯦ ꯇꯧꯔꯤ ꯂꯧꯕ ꯂꯧꯊꯣꯛꯄꯤꯗꯗꯤ ꯐꯔꯦ ꯀꯅꯥꯅ ꯇꯧꯕꯤ ꯅꯪꯗꯤ ꯑꯩꯈꯣꯏ ꯒꯥꯔꯕꯦꯖꯔꯅ ꯇꯧꯔꯤꯅꯦ ꯌꯨꯝꯁꯤꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯝ ꯐꯖꯅ ꯇꯧ ꯊꯕꯛꯅ ꯇꯧꯕ ꯍꯥꯏꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯥꯟꯅꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦꯗꯤ ꯂꯨꯄꯥ 100ꯅ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯁꯣꯝꯗꯩ ꯂꯥꯛꯑꯗꯤ ꯅꯪ ꯂꯨꯄꯥ 50ꯗꯁꯨ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯈꯔ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯅꯦꯕ ꯆꯥꯛꯇꯤ ꯂꯥꯝꯗ꯭ꯔꯣ ꯂꯥꯟꯗꯦ ꯀꯩꯀꯩ ꯆꯥꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤ ꯁꯪꯒꯣꯝ ꯅꯨꯡꯒꯣꯝ ꯊꯛꯈ꯭ꯔꯕꯣ ꯁꯪꯒꯣꯝꯗꯤ ꯊꯛꯇ꯭ꯔꯤ ꯉꯁꯤꯗꯤ ꯀꯅꯥꯝ ꯂꯩꯇꯦ ꯑꯣ ꯀꯔꯤ ꯆꯔꯥ ꯋꯥꯠꯂꯦꯕ ꯑꯃꯨꯛ ꯆꯔꯥ ꯋꯥꯟꯈ꯭ꯔꯕꯣ ꯉꯁꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯋꯥꯟꯗꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯋꯥꯟꯗꯦꯗ ꯑꯝꯇ ꯑꯩꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯁꯦ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦꯕ ꯅꯨꯡꯊꯤꯟꯗꯔꯣ ꯍꯥ ꯅꯨꯡꯊꯤꯟꯗ ꯊꯧꯕꯥꯜꯗꯩꯅꯦ ꯃꯥꯏꯕ ꯃꯥꯅꯦ ꯑꯦ ꯑꯗꯨ ꯂꯥꯛꯄꯗꯅꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯁꯝꯕꯜꯒꯤ ꯁꯨꯝ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯃꯨꯛꯇꯦꯁꯣꯔꯤꯗꯤ ꯋꯥꯔꯤ ꯁꯥꯕ ꯀꯨꯏꯔꯦ ꯑꯩꯅ ꯍꯧꯒꯠꯀꯗꯧꯗꯣ ꯋꯥꯃꯟꯗꯅ ꯊꯣꯛꯇ꯭ꯔꯕ ꯇꯥꯟꯅꯅ ꯑꯗꯨꯝ ꯍꯤꯞꯇꯅ ꯑꯗꯨꯝ ꯂꯩꯔꯦ ꯏꯇꯨ ꯋꯥꯏ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯜꯂꯦ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯋꯥꯠꯂꯦꯕ ꯑꯩ ꯆꯥꯛꯇꯤ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯟꯗꯛꯇꯤ ꯆꯥꯛ ꯈꯔ ꯈꯔ ꯆꯥꯔꯦ ꯅꯠꯇ꯭ꯔꯣ ꯁꯤ ꯅꯟꯖꯜꯂꯦ ꯁꯤꯗ ꯍꯥ ꯑꯅꯨꯁꯤ ꯅꯟꯖꯜꯂꯦꯕ ꯑꯩ ꯑꯅꯨ ꯎꯞꯀꯦꯔꯣ ꯎꯞꯁꯜꯂꯁꯨ ꯌꯥꯏꯗꯅ ꯀꯗꯥꯏꯅꯣ ꯑꯣ ꯑꯅꯣꯛꯁꯦ ꯁꯤ ꯅꯠꯇꯦꯕ ꯑꯩꯒꯤꯗꯤ ꯀꯅꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯎꯔꯕꯗꯗꯤ ꯐꯖꯅ ꯎꯏꯌꯦ ꯃꯤꯠꯇꯨꯗꯤ ꯑꯗꯨꯝ ꯎꯏꯗ ꯑꯃ ꯂꯩ ꯇꯥꯕ꯭ꯔꯥ ꯈꯪꯗꯦ ꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯅꯧꯕ ꯑꯃꯨꯛ ꯀꯅꯥꯅ ꯑꯣꯟꯊꯣꯛꯏꯅꯣ ꯈꯪꯗꯦ ꯂꯩꯔꯝꯕꯅꯦꯕ ꯍꯥꯟꯅꯩꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯟꯅꯩꯗꯨ ꯅꯠꯇꯦ ꯍꯥꯟꯅꯩꯗꯨꯅ ꯑꯀꯣꯏꯕ ꯑꯗꯨꯝ ꯐꯖꯩꯌꯦꯕ ꯌꯥꯝꯅ ꯀꯨꯏꯔꯦꯗ ꯑꯩ ꯑꯅꯣꯛꯀꯗꯣ ꯅꯪꯗꯤ ꯊꯕꯛ ꯇꯧꯗꯣꯏꯔꯥ ꯇꯧꯗꯣꯏꯅꯤ ꯍꯣꯏꯅꯦ ꯇꯧꯗ ꯌꯥꯗꯦ ꯑꯋꯣꯏꯕ ꯑꯗꯨꯅ ꯐꯩꯌꯦꯕ ꯀꯥꯃꯣ ꯂꯥꯛꯈ꯭ꯔꯦ ꯀꯥꯃꯣ ꯂꯥꯛꯈ꯭ꯔꯦ ꯂꯥꯛꯈ꯭ꯔꯕ ꯅꯪ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯌꯦ ꯍꯥ ꯅꯪ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯂꯥꯛꯈꯤꯅꯤ ꯅꯠꯇꯦ ꯀꯥꯃꯣꯁꯨ ꯍꯜꯂꯛꯑꯦꯕ ꯀꯥꯏ ꯆꯠꯂꯝꯅꯣ ꯈꯪꯗꯦ ꯐꯅ ꯀꯨꯏꯔꯦ ꯃꯥꯁꯨ ꯄꯪꯆꯠꯇ ꯆꯠꯄꯅꯤ ꯑꯩꯁꯦ ꯅꯍꯥꯟꯈꯩꯗꯤꯅꯦ ꯆꯥꯛꯁꯦ ꯆꯥꯕꯁꯦ ꯑꯗꯨꯝ ꯈꯛꯀꯗꯝ ꯆꯥꯏꯌꯦꯕ ꯊꯤꯁꯦ ꯐꯥꯏꯕꯗꯅꯦ ꯃꯍꯤ ꯑꯣꯏꯅ ꯇꯧꯕ ꯃꯍꯤ ꯑꯣꯏꯔꯦꯅ ꯃꯣꯏ ꯃꯁꯦꯡ ꯃꯆꯨꯁꯦ ꯄꯤ ꯑꯗꯩ ꯉꯁꯤꯁꯤꯅꯅꯦ ꯀꯩꯅꯣ ꯃꯥ ꯀꯅꯥꯅꯣ ꯂꯥꯛꯏꯁꯤꯕꯣ? ꯃꯄꯣꯡ ꯍꯩꯃ ꯃꯁꯛ ꯈꯪꯗꯦ ꯁꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯔꯣ? ꯀꯩꯅꯣꯗꯩꯔꯣ? ꯈꯪꯉꯕ꯭ꯔ ꯅꯪ? ꯒꯨꯅꯤꯟꯗ꯭ꯔꯣ ꯃꯆꯥꯗꯨꯔꯣ? ꯍꯣꯏ ꯃꯈꯥ ꯀꯥꯏꯒꯤꯗꯣ
파시 왕한테 가지고 ngao luôn tôi ngã cái nó tông chất vào cái này à học cái nó học gì đó phao tiền là cái gì thế là cậu học gì vào cái hai lúc kia nó soi gì 어머 phao 나 아직 học được phao 파워 bro sinh nhang khay phao ôi bro 이게 만약에 cái nó đâu mà nếu nó bắt tàu thế thì mà sẽ tôi sẽ đi bắt ra bị ya ba 야 돼. cái gì thế ba nó bắt con 그 아들이야 con nhà ba 어 삐. 오랜만이네 à 나랑 이제 까나다는 그 초크를 해봐 그래서 타박 음악 잘 나가다 이제 얘나기 번에 이반이 아주 바래 아이디 가운데다 바래 깔아야 될까 얘 지게야 막 nếu nó bắt tàu 이렇게 파울도 많아 무슨 양 cây 이 하우스보드 맞게만 파울 춘다 까리 파울에 phải sao phao đây phải sao bao nhiêu cây 차상 phải sao đấy 어 시전은 나오는 까지 알아내고 그래 빠지 수라라 제가 아유 근데 그 진짜 초대시 놀래라 믿으나 아유 드디어 아버지 하고 들어야 되게 아니나 아버 하고 다 민들이 형 타박 잘 내드나 어 아 이제 타빙 좀 꼬면 이제 하고 내가 얘가 이거 어 찡도 딱하요. thằng này bây giờ phải bảo 찡도 딱하고 가이부터. 저 잡아야 돼 học sinh bây giờ cái sinh ra tập những 싫어 à học sinh học sinh 나 học 시켰다 à cái gì là hay nó 오늘 밖에 안 나도 ra tập những này 와 나한테 ra tập những này 그냥 그래야지 뭐 야, 그래야 정화 준비네 어차피 아니 지지 아니 준비 amma cái thằng này sẽ à tôi làm sao rồi sẽ đi lâu rồi cái này nó sẽ lâu rồi con 아까 lên 이거 làm thế cái gì vậy muốn giàu đấy muốn 누가 남자로 그러면 야, 난 떡도 커버치 떡으로 미를 라우 돼 cái tôi sẽ cái tôi nó 쿠자에만 나는 대로 떡 나올라대다 뭐이네 이거는 이거는 뭐로 그래 cái này nó 아나 tập đây rồi. 지금 뭐 먹지는 저희 그 음식 소소로 이상한 빨리 그다음에 바카다 진짜. 나나 시도 봐올려 나네 가물 파네 방이. 나 그냥 그냥 파네 아나 지금 뭐 봐야 돼 다 그러면 뭐 하다 cái gì vậy 아니 하려면 내용 거니 그러고 나 이제 이거는 뭐지 그 생각보다 되대 나 그러지는 애 nó nói 진짜 탑도니 그저 참 보고 봐. 짜지 따자해 봐 찡도 이하는 누가 우리 지난해 자또 람들이 자는게라 가래는 이제 잡지 않대 아주 짱망이네 그냥 나는게 나는 그런 애 này giúp được 보면서 암튀기 바이를 뭐라 거니 자 이래 뭐 이제 cái nào nói mà 그냥 안진도 뭐 이제 그러죠 우리 산으로 수능 빠가. 애들이 없는 시에 오늘 마치 나가 지나네 아 포함보다 mấy 파이데 mấy 또 해봐 마치 지나네 mấy 파이데 이제 작전에 찍고 ôi này mà 아이는 짜고 뽀 mà 아주 nhưng mà 파이데 tôi này cái phát minh tôi thay này nè 응 à mà là nè cũng có chỉ bên trên cũng có khoang là hành một hành gì 그러는 시계들 우리 뭐 짠 봐서 우리 광 잡아 방들이 아마 땀 누이 브로 뭐 건강 오르지 않아요 짜야 군옥이 건강 오르실래 말 그러니까 내 문화기 누이 비싸. 누가 들어오게 많이 그저 한대 들었거든 안강을 왜 떠보네 난 저기 또 되잖아 아들네 깐 번째 가이드 또는 콩가 포가 그러다 난 차박도 이제 들어 따우리네 그리고 기자 뱀지 기자 좀 지키다 그럼 그냥 또 가이 저거야 아씨 아빠 벌레 따우 그래 되지 그래 시다 아이는 애 아이는 방간에 추월해봐야 돼 수마이 기뻐가 눈을 짝 잡아주네 아강 땀 펄 그러다 아 희닥자이도 땀 펄 기자 그냥 자이자 근데 그 아주 자희부디 얌얌이 자희 뭐 그거 그냥 무슨 뭐 풀이 빠운 소리 봐 추러고 말 그냥 농어랑 하긴 방간에 얌 추월해봐 아드네 진짜 톡떠봐 잘라서 좀 잘리 남이 미시다 휴제 빨리 나는 쪽으로 또 그냥 자제 있는데 에스 갖고 나나 봐도 권하나 봐 신랑하고 고난나 봐 그래 방이야 아 신랑하고 그 고난나 봐도 방이 그래다 맞지 아무런 소리하러 이더라 보통 왜 까지 잡아 오예
ꯑꯩꯈꯣꯏ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏ ꯒꯥꯔꯃꯦꯟꯁꯀꯤ ꯑꯣꯐꯤꯁꯇ ꯇꯧꯋꯤ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯀꯧꯒꯦ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯈꯣꯏ ꯊꯕꯛꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯊꯕꯛꯀꯣ ꯑꯗꯨꯗꯤ ꯂꯧꯊꯣꯛꯑꯣ ꯂꯧꯊꯣꯛꯑꯣꯏ ꯂꯧꯊꯣꯛꯑꯣꯏ ꯐꯔꯦꯗ ꯑꯩꯗꯤ ꯈꯪꯗꯦꯗ ꯅꯣꯏꯅꯁꯨ ꯂꯥꯛꯄꯤꯗꯅꯤꯅ ꯑꯩꯁꯨ ꯆꯠꯇꯦ ꯑꯃꯨꯛꯇꯤ ꯑꯩ ꯂꯥꯛꯀꯥꯟꯗ ꯇꯨꯝ ꯂꯩꯔꯝꯃꯦ ꯍꯦꯛꯇ ꯑꯣ ꯑꯩꯕꯨ ꯇꯨꯝꯕ꯭ꯔꯅꯦ ꯇꯨꯝꯃꯝꯃꯦ ꯍꯦꯛꯇ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯥꯛꯄ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯒꯠꯇ꯭ꯔꯤ ꯑꯃꯨꯛꯇꯤ ꯊꯦꯡꯅ ꯍꯧꯒꯠꯂꯤꯅ ꯑꯌꯨꯛꯄꯨꯗꯤ ꯄꯨꯡ 8-9ꯗ ꯍꯧꯒꯠꯂꯦ ꯑꯩ ꯑꯗꯥꯏ ꯍꯧꯒꯠꯄ꯭ꯔꯅꯦ ꯍꯧꯒꯠꯂꯦ ꯉꯟꯇꯥ ꯍꯧꯒꯠꯄꯁꯨ ꯌꯥꯎꯋꯦ ꯑꯣ ꯑꯍꯤꯡꯐꯥꯎ ꯇꯨꯝꯗꯦ ꯍꯧꯒꯠꯂꯦꯗ ꯍꯔꯦ ꯀꯤꯁꯟ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯁꯨ ꯂꯥꯛꯄꯗꯤ ꯑꯉꯥꯡꯈꯩ ꯂꯥꯛꯇ꯭ꯔꯕꯣ ꯂꯥꯛꯑꯅꯤ ꯃꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯀꯩꯅꯣ ꯇꯧꯅꯔꯝꯅꯤ ꯆꯥꯛꯇꯤ ꯀꯔꯤ ꯆꯥꯛ ꯆꯨꯝꯅꯒꯤ ꯏꯃꯨꯒꯤ ꯆꯥꯕ ꯅꯪꯁꯨ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦꯗ ꯀꯨꯏꯔꯦ ꯉꯁꯤ ꯎꯔꯤꯁꯤ ꯃꯊꯪ ꯂꯥꯛꯄꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯣ ꯍꯥ ꯁꯥꯟꯅꯩ ꯊꯥꯡꯖꯒꯨꯝꯕꯗ ꯌꯨꯝꯗꯒꯤꯔꯣ ꯆꯥꯔꯦ ꯃꯣꯃꯣ ꯍꯥꯎ ꯀꯩ ꯍꯥꯏꯕꯅꯣ ꯑꯗꯨꯗ ꯏꯁꯤꯡ ꯃꯣꯃꯣ ꯀꯩꯁꯨ ꯅꯠꯇꯦ ꯍꯥ ꯍꯥꯎ ꯀꯩꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯅꯄꯣꯛꯀꯤ ꯀꯩꯅꯣ ꯇꯧꯋꯦ ꯚꯤꯗꯤꯑꯣ ꯅꯝꯃꯤꯅꯤꯀꯣ ꯑꯩꯁꯦ 이거는 빨아가는 마음 빨아가면 이거 건디 아니라 오늘 또 마나 또 브라질 또 아 브라질 한번 넣고 그래서 말라 아무리 오늘 넣고 아까 이신 가봐야 또 그럼 랑도이나 스콜라미니 한번 탁거나 봤으면 브라질 또 신지가 뭐 나고 가래 그 말라 아무리 나오고 해야 하려나 뭐 나오고 해야 하려나 뭐 사이도 누구도 그래야 합니다. 그럼 못 들은다 하절러가 이거는 보다 신이 안 줘야 돼. 뭐 그냥 와야 안 하래 띵 걸로 좀 오는 사람 그냥 딸. 뭐 벤지 아우 나좀 파모잖아 팜니 팜 나가리고 레이도야 레이도 난 이제 무덤에서 음. 나기가 너무 뛰기가 있잖아 아 하나 뛰라 그래 봐 음. 아주네 이거 이제 야 이거 모르게. 뭐뭐 아 이마 cây nó đi 싱싱 갖고 못 올라. à 신이 안 보여줘. cây nó với nó bảo 오늘 발견이로 생각부터 못시잖아. 엄마들은 폰도 손이 손도 시다로지. 폰도 손도 있는 왜 많은 말이 바자라 잘해가 보네. 이는 까나오라 허벌을 낳게 저도 허벌을 때 깔라 봐. 와.